ngasi numida waram phongkiba tungan ba manipuri siphongsing amasum thokiba thawdo wathok dagi maruebi ipausing miyamda thamjagi ahanbada kangla pau dagi lokosaraga manipur thugwai na bokhona raglabusu apunbagi saktam kaiba pamdaba singna amatu oina lepminaduna manipur kansi lokesor State amadi central government manipur si thugwai na hanjin honarabusu manipur gi apunbagi saktam kaiba pamdaba singna amatu oina lepminaduna manipur kansi haina MPCC gi treasurer MLA TS location phongdokre wafam si Indian National Congress linkat khibagi samaga kuntraga mapan suba foundation day gi thoram MPCC na sinduna Congress bo na pangthok pathoram da magna phongdokhibani magna makha taraduna Congress party di non violence amadi secularism na thajaba party ni secularism haibisi India da lariba citizen sing aikhoi amatani haibu wakhalon amadi hingsa pamdaba Congress ki ideology asida Congress nungsiduna party asida yorakhibani aduba manipur da hana lairamba tangdu laitaba phiba maduri mangkhre punama si oiduna su anawba sahi english singaniga kunga marina lakpada hauzik thoklibe hingsa gi thawdok kaya si loisin kiduna hingsa yaudaba tangdu laitaba aman lakpa oirasanu haina su phongdokhi ngasi gi thawram aduga mari lainana INC gi phiral MLA TS location na singkhatpaga loinana English singaniga kungani thoigi December kunga manga dagi handak sai gi December kunga manga fawba Congress party gi district block level amadi state ki thakta thawpuramba laikhidraba miyoi sing ikai khumna utpo oina minute ani tumina leptana awaba phongdokhi thawrama du MPCC gi working president case Debabrata amadi vice president Bidevati Sanjam yauna atai thawpuba kya sargyakhi thawram ga mari lainana vice president Bidevati Sanjam na hai India si Congress na ningtamba pirambani haibising asigi miyamda Congress workers na nahuna ningsingba matam hoire ngasigi India si Congress party na lengak lairingai da tawramba thabak sing adugi mahai na ngasigi India si oibani India gi puari haibisi Congress ki puari ni haina suphongdokhi atopa paw madana Manipur gi hauzik oiriba phibam sida MLA location na phongdokhibu wafam laibak thibani Sarat Kumar hauzik oiriba Manipur gi situation asida han speaker oiramlaba MLA TS location na phongdokhibu wafam ama social media da viral oirakhiba siyamna laibak thibani maki wafam aduma kandem tawi haina BJP Manipur Pradesh ki General Secretary K Sarat Kumar na phongdokre ngasi thambal sangle na pangthokpa paw gi mefam ama da magna makha taraduna hai aikoi na kanabusu hatoknaba sinkibasu leiti Manipur da lairiba ariba matamgi indigenous people punamak puna laiminagadabani haibisi BJP na haiduna lakli handak thokliba issue asidi narco terrorism ga loinana Manipur gi laimai asibu Burma amadi Bangladesh dagi senthorakpasing aduna Manipur gi laimai asibu capture tawraga makhoi gi oiba lam ama semnaba honarakpani aikoi gi forest ki lam amat lairaktaba sisu poppy tharaga aikoi gi lairiba naharol sing mangta kanabi hatokna hananabagi sangsilakpa opium war gumani madugi mayokta khongjang asigi ona tainabada MP ani kanabigi damakta tawbani haina mawong tadaba wahi wata sijnaba sidi laibaki mapi mapa oiramlaba amana haihidaba wafamni amaramda Bharat Naya Yatra mathang tha January taraga mari dagi hawduna Congress ki President Malik Arjun Kharge amadi Rahul Gandhi na lusingduna satkani hairibasi Malik Arjun Kharge gi hawsuk oiriba masagi phiba masiga yamna chanade loinana Rahul Gandhi si youth ki leader ni hairi adubu Rahul Gandhi di sahi humpu gi mathak tankhalak liba mani magna youth oina bo honabada ningtham thada t-shirt ama lituna leidi hena suphongdokhi atopa paw madana board ki Meitei digi kanagumba amataga manaraga lairik nambagi thabak tawkhiba leite secretary paukse kharada order yauduna printing press kharada bosemna lairik namlam le haiba si aran mani board ki Meitei digi kanagumba amataga manaraga english ngani ga kunga mari gi textbook printing order issue tawdringai da lairik nambagi thabak tawkhiba leite madu numit humni gi manungda amsona sangdorakadabani haina bosem gi general secretary S mangi zawna phongdokre ngasi babu prada leiba board ki office ta pangthokpa pawmisinga unabada magna makha taraduna karigumba amsona evidence ka loinana thengnarabadi karam printing press no amadi miyoi no haibadu board report obiu senabasingi mathakta board na matik saba thabak lokhatkani senariba press singa amadi board ki staff singa du matik saba praman ga loinana puthopirau makhoi gi mathakta matik saba action lokhatkani english singa ni ga kunga mari gi printing order hauzu pawba People like three. Bosem bu mingsa tiana na bohona bigano haina sa phongdokhi.
ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯣꯡꯐꯝ ꯇꯧꯗꯨꯅ ꯂꯩꯒꯗꯕ ꯅꯠꯇꯦ INF ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯣꯡꯐꯝ ꯇꯧꯗꯨꯅ ꯂꯩꯒꯗꯕ ꯅꯠꯇꯦ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯕ ꯌꯥꯕ ꯂꯝꯕꯤ ꯊꯤꯃꯤꯟꯅꯁꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯑꯗꯤꯝ ꯖꯥꯇꯤ ꯀꯝꯄ꯭ꯂꯦꯛꯁꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯒ ꯏꯔꯣꯏꯅꯅ ꯃꯤꯌꯥꯝꯗ ꯃꯥꯡꯖꯧꯅꯅ ꯌꯩꯐ ꯄꯥꯎꯖꯦꯜ ꯄꯤꯕꯒꯤ ꯊꯧꯔꯝꯗ ꯏꯝꯐꯥꯜ ꯅꯥꯒꯥ ꯐꯣꯔꯝ INFꯀꯤ ꯆꯤꯐ ꯑꯦꯗꯚꯥꯏꯖꯔ ꯗꯣꯛꯇꯔ ꯆꯥꯟꯁ ꯔꯥꯃꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ DM ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯦꯁꯣꯁꯤꯌꯦꯠ ꯄ꯭ꯔꯣꯐꯦꯁꯔꯁꯨ ꯑꯣꯏꯔꯤꯕ ꯗꯣꯛꯇꯔ ꯆꯥꯟꯁ ꯔꯥꯃꯟꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯕ ꯌꯥꯕ ꯂꯩꯇꯕ ꯅꯠꯇꯦ ꯍꯧꯖꯤꯛ ꯑꯁꯤꯗ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔꯁꯤꯡ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯃꯤꯠ ꯇꯥꯡꯗꯨꯅ ꯂꯩꯕꯒ ꯄꯥꯡꯈꯛ ꯑꯣꯏꯕꯗꯒꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯗꯕꯅꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯀꯠꯊꯣꯛꯄ ꯉꯥꯛꯄꯤꯕ ꯁꯣꯏꯅꯈꯤꯕꯁꯤꯡ ꯐꯨꯔꯨꯞ ꯑꯃꯅ ꯑꯃꯕꯨ ꯉꯥꯛꯄꯤꯔꯒ ꯋꯥꯔꯣꯏꯒꯤ ꯂꯝꯕꯤ ꯊꯤꯃꯤꯟꯅꯕ ꯌꯥꯏ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯏꯁꯣꯔꯒꯤ ꯃꯆꯥ ꯉꯥꯛꯇꯅꯤ ꯌꯥꯅꯕ ꯀꯃꯟ ꯒ꯭ꯔꯥꯎꯟ ꯊꯤꯗꯨꯅ ꯑꯅꯧꯕ ꯆꯍꯤ ꯑꯁꯤꯗꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯏꯪ ꯇꯞꯄ ꯇꯪꯗꯨ ꯂꯩꯇꯥꯕ ꯅꯨꯡꯁꯤꯅꯕ ꯄꯨꯔꯛꯄ ꯑꯣꯏꯔꯁꯅꯨ ꯍꯥꯏꯈꯤ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯗꯨꯗ ꯐꯣꯔꯝꯒꯤ ꯀꯟꯚꯦꯅꯔ ꯑꯊꯣꯟ ꯒꯥꯡꯃꯩ ꯑꯃꯗꯤ DS ꯄꯥꯟꯃꯩꯅꯆꯤꯡꯕ ꯂꯨꯆꯤꯡꯕ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ MIYCꯅ ꯃꯤꯇꯩꯁꯤꯡꯕꯨ ST ꯂꯤꯁꯇ ꯆꯟꯕꯒꯤ ꯃꯇꯥꯡꯗ ꯂꯩꯉꯥꯛꯇ ꯋꯥꯐꯝ ꯀꯌꯥ ꯊꯝꯂꯛꯂꯤ ꯃꯩꯇꯩꯕꯨ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕ ꯂꯤꯁꯇ ꯌꯧꯍꯟꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯏꯟꯗꯤꯌꯥꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯐꯤꯌꯔꯁ ꯅꯦꯁꯅꯦꯜ ꯀꯃꯤꯁꯟ ꯐꯣꯔ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯔꯦꯖꯤꯁꯇꯔ ꯖꯦꯅꯔꯦꯜ ꯑꯣꯐ ꯏꯟꯗꯤꯌꯥꯅꯆꯤꯡꯕꯗ ꯊꯥꯐꯝ ꯊꯣꯛꯄ ꯏꯊꯅꯣꯒ꯭ꯔꯥꯐꯤ ꯑꯃꯁꯨꯡ ꯁꯣꯁꯤꯌꯣ ꯏꯀꯣꯅꯣꯃꯤꯛ ꯁꯦꯟꯁꯁ ꯔꯤꯄꯣꯔꯠ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯥꯗꯅ ꯂꯩꯔꯤꯕ ꯑꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯊꯥꯔꯛꯀꯅꯨ ꯍꯥꯏꯅ ꯊꯤꯡꯂꯛꯄꯗꯒꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯏꯁꯨ ꯑꯁꯤꯕꯨ ꯅꯥꯊꯩꯗꯨꯅ ꯆꯠꯄ ꯌꯥꯅꯕ ꯃꯇꯝꯒꯤ ꯄ꯭ꯂꯦ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯅꯦꯁꯅꯦꯜ ꯌꯨꯠ ꯁꯦꯟꯇꯔ MYICꯒꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯔ T ꯄꯔꯤꯖꯥꯠꯀꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯪꯂꯛꯂꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤꯕꯗꯤ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯀꯥꯡꯈꯨꯜ ꯃꯨꯁꯤꯜꯂꯛꯂꯤꯕ ꯐꯨꯔꯨꯞ ꯑꯁꯤꯕꯨ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯉꯛꯂꯧ ꯄꯤꯗꯨꯅ ꯍꯤꯡꯅꯕ ꯉꯥꯛ ꯁꯦꯟꯒꯦ ꯍꯥꯏꯅ ꯈꯜꯂꯝꯂꯕꯗꯤ ꯃꯩꯇꯩꯅ ꯉꯁꯤꯗꯒꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕ ꯂꯤꯁꯇ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯅꯤ ꯃꯩꯇꯩꯕꯨ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕ ꯂꯤꯁꯇ ꯌꯧꯍꯟꯅꯕꯒꯤꯗꯃꯛ ꯃꯤꯌꯥꯝꯅ ꯂꯣꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯆꯪꯁꯤꯜꯂꯛꯄ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯇꯧꯐꯝ ꯊꯣꯛꯄ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯗꯅ ꯅꯥꯊꯩꯔꯒ ꯆꯠꯄꯒꯤ ꯊꯧꯑꯣꯡ ꯑꯁꯤꯅ ꯃꯤꯁꯤꯡ ꯌꯥꯝꯖꯗ꯭ꯔꯕ ꯌꯦꯜꯍꯧꯃꯤ ꯑꯣꯏꯖꯔꯤꯕ ꯑꯄꯨꯟꯕ ꯃꯤꯁꯤꯡ ꯂꯥꯈ 13 ꯑꯁꯤꯕꯨ ꯏꯟꯗꯤꯌꯥꯒꯤ ꯌꯥꯝꯂꯕ ꯃꯤꯁꯤꯡ ꯀ꯭ꯔꯣꯔ 190 ꯑꯁꯤꯒꯤ ꯏꯊꯛ ꯏꯄꯣꯝ ꯑꯃꯗꯤ ꯃꯤꯁꯤꯡꯒꯤ ꯏꯆꯥꯎꯗ ꯏꯔꯥꯛꯅꯍꯟꯗꯨꯅ ꯀꯥꯡꯈꯨꯜ ꯃꯨꯊꯠꯇꯨꯅ ꯂꯣꯏꯁꯤꯟꯍꯟꯒꯗꯧꯔꯤ ꯃꯩꯇꯩꯅ ST ꯂꯤꯁꯇ ꯆꯟꯅꯕꯒꯤ ꯇꯥꯟꯖꯥ ꯑꯁꯤ ꯇꯥꯡꯀꯛ 3-4ꯔꯛꯇ ꯈꯨꯗꯣꯡꯆꯥꯕ ꯂꯩꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯏꯪ ꯀꯨꯝꯖꯥ 1982, ꯏꯪ 1934, ꯏꯪ 2018, ꯏꯪ 2017 ꯑꯃꯗꯤ ꯏꯪ 2022ꯅꯆꯤꯡꯕꯗ ꯄꯤꯔꯛꯈꯤꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯗꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯆꯞ ꯆꯥꯅ ꯂꯧꯈꯤꯗꯦ ꯍꯥꯏꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥ ꯅ꯭ꯌꯨꯁꯇꯒꯤ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯃꯌꯥꯝꯅ ꯊꯝꯖꯒꯦ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯁꯥꯏꯖꯣꯂꯦꯗ ꯂꯩꯔꯝꯕ ꯃꯩꯇꯩ ꯑꯍꯜ ꯑꯃ ARꯅ ꯔꯦꯁꯀ꯭ꯌꯨ ꯇꯧꯔꯒ ꯄꯨꯂꯤꯁꯇ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 9:30 ꯇꯥꯕ ꯃꯇꯝꯗ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯔꯤꯕ 28th ꯁꯦꯛꯇꯔ AR ꯀꯥꯡꯕꯥꯏꯒꯤ ꯃꯈꯥꯗ ꯂꯩꯕ 7th ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ CO ꯅ ꯂꯨꯆꯤꯡꯕ ꯇꯤꯝ ꯑꯃꯅ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯁꯥꯏꯖꯣꯜꯗ ꯂꯩꯔꯝꯕ ꯃꯩꯇꯩ ꯑꯍꯜ ꯑꯃ ꯃꯐꯝ ꯑꯗꯨꯗꯒꯤ ꯔꯦꯁꯀ꯭ꯌꯨ ꯇꯧꯔꯕ ꯃꯇꯨꯡꯗ ꯐꯒꯥꯎꯆꯥꯎ ꯏꯀꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ ꯄꯥꯎꯆꯦ ꯑꯁꯤꯅ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ARꯅ ꯔꯦꯁꯀ꯭ꯌꯨ ꯇꯧꯔꯛꯂꯕ ꯃꯩꯇꯩ ꯑꯁꯤꯒꯤ ꯃꯃꯤꯡ ꯇꯣꯡꯕ꯭ꯔꯝ ꯑꯃꯨꯕ ꯒꯤꯔꯥꯅꯤ ꯆꯍꯤ 65 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ T ꯃꯨꯗꯨꯝ ꯃꯪꯒꯜ ꯀꯧꯏ ꯃꯌꯨꯝ ꯃꯩꯀꯩ ꯄꯥꯟꯗ꯭ꯔꯤꯕ ꯃꯤꯑꯣꯏꯅꯤ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯂꯩꯐꯝꯅ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯧꯄꯣꯛꯄꯤ ꯀꯦꯅꯦꯜ ꯃꯅꯥꯛꯇꯒꯤꯅꯤ ꯃꯍꯥꯛ ꯏꯪ 2010 ꯍꯧꯅ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ P ꯁꯦꯖꯣꯜ ꯚꯤꯂꯦꯖꯇ ꯂꯩꯔꯛꯈꯤꯕꯅꯤ ꯍꯟꯗꯛ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯃꯔꯛ ꯑꯁꯤꯗ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯕ ꯃꯩꯇꯩꯁꯤꯡ ꯂꯣꯏꯅ ꯆꯦꯟꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯂꯣꯠꯇꯨꯅ ꯂꯩꯔꯛꯄꯗꯒꯤ ꯉꯁꯤ AR ꯀꯥꯡꯕꯨ ꯑꯁꯤꯅ ꯊꯦꯡꯅꯔꯛꯄꯅꯤ ꯍꯥꯏꯔꯤ ARꯒꯤ ꯀꯥꯡꯕꯨꯅ ꯑꯍꯜ ꯑꯁꯤ ꯐꯒꯥꯎꯆꯥꯎ ꯏꯀꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ OC ꯏꯟꯁꯄꯦꯛꯇꯔ ꯁꯨꯕꯥꯁ ꯆꯟꯗ꯭ꯔꯗ ꯈꯨꯠꯁꯤꯟꯅꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯍꯜ ꯑꯁꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯄꯥꯎ ꯄꯤꯔꯕ ꯃꯇꯨꯡꯗ ahal asigi pokminaba manawnapa tongbram bira sei humdrana police station da laktuna ahal asi ngasi khushina khiari atoba paw madana Licypriya kanguzamgi Twitter account Kuki singna Thingjillure thamlure environment activist ama oina malemgi lepak singna sakhanglabi sei taragani thoi kakta ngairibi Manipuri masa Licypriya kanguzamgi Twitter account Kuki singna matam khara Thingjillure thamlure haina Licypriya na social media ra thadorak pasiol amana khangalakli Licypriya na social media ra thadorak pasiol asin hai mayam khangbiramdabadi yai haujuk phawbat ngarang Kuki na aigi Twitter account adu Massive report taukshin madagi
pung khara mangki aisu access tawbu yakide adubu khudakta Elon Smart team da contact toraga ngarang ihing amuk yarakhi aina hainingmadi nakhoina phanayam na khonarabasu engondari pak yaroi aihaksu lal yauduna Meitei gi internal voice ama oina lairibasisu nakhoina ka kaihawbadagini tuminna leiramba engonda rep tawguni phongna khatkani haiduna kihenbigi megi ahanba sayoldagi tawrakpana ngasigi aina ngamba maphamda nakhoiga open fight tawna banaki Licypriya na social media da phongdoraklibu wapam masina makha taribadi hauji aikoi action hawbada ngairi tapna yengu nakhoigidi lusilaklabani nakhoina aibu tuminna lainaba phana kana honarabasu kanaroi aina malemgi mafam kya satlambadi yai adubu aidi Meitei oina pokmani Meitei oina sigani imale baktigi henba karisu leite habu wapam thamlakli atopa pawmadana Zeribamda lairiba subdivisional agriculture office mamingtagi oire staff amata leitre Zeribam district ki mayolamnam oiriba Babupurada lairiba subdivisional agriculture office Zeribam asi mapu panaba loisanga mahaibadu oire maru eba lawu singuga mari lainaba loisanga sigi laifam thokpa staff amata leitre subdivisional agriculture office Zeribam gi hausi oiriba aikhoigi paumina hakthengna yengsiluba matamda mamingtagi oina lairamba asi thengnarakibani Office asigi pun staff Nepal lebegi manungdi staff mangadi office sungka karakidre aduga thagi tolopti sang naina lauduna leramle yamna ngaklibadi lemhoribi staff ahum adusu ngasi aikhoigi paumina agri office asi yengsinba matamna office karamkidi staff ahum asisu office karaktaba kuire haina mafam adura leiba miyoi khrana phongdorakhi subdivisional agriculture office Zeribam office asigi makok thongba oina agriculture officer AO amana makok oiduna thabak puduna lairi adubu AO asisu ngasi aikhoigi paumina office asi yengsinba matamda lairamkhidi mak Imphal gi agriculture head office ta sakhi haibadigi telephone gi khuthangda mahaka wari sanaki loinana agri office asigi staff kya office ka dabigi maramda paw oina ibiganu khra yengbiu haiba phaw phongdorakhi paw sin hai subdivisional agriculture office Zeribam gi oiba masagi building house phawi oina leitri maduna Zeriba municipality gi office building da saidang duna phibam sadana lehori loinana agri office asigi yana khada hawai mangal bora khra koisai sai duna lerambasu thengnarakhi panba yabadi hauzik Zeribam gi lomi singda ningtham thagi maru marang agriculture office asigi khuthangda phanganduna sathok puthokna bo khona gadabani adubu mapung phana lomi singda maru marang sung phangan bangamde loinana matam kharagi mamangna mamingtagi oina hawai mangal khara lomi singda phangan madi laikhrari atopa pawmana kumja english ngani ga nifuga tareta India developed country oiragani RK Ranjan Kumza English ngani ga nifuga tareta India se developed country ama oiragani haina Union Minister of State for External Affairs and Education RK Ranjana phongdokre panam paukse degi wapamasi Arunachal Pradesh ki Lower Subansiri district ki manungsanba Zairo da pangthukiba Beksit Bharat Sanklap Yatra ki thoromna saruk yakhiba Union Minister RK Ranjana phongdokladuna mahakna hai United Nations ki Sustainable Development Goals ngadu phangma ngamna ba madi India bu kumza English ngani ga nifuga taret faw bada development country ohenabi ki panamadu phangnaba Modi na lusingba lenga sina leba sigi na sing lomi sing lairaba sing amadi women empowerment ga damak panam thamli magna makha taraduna thamliba pandam si phangba ga loinana kumza English ngani ga nifuga tareta India na ningtamba phangkiba gi sahi sama surakpagi thoram pangtholagani leba sigi hena mapangal kalanana ba self reliance oiba hamadi knowledge based developed nation oihananaba miyam punna saruk yaba yamna maru oi kumja English ngani ga nifuga taret forward India bu developed nation am oihananaba aikoi punna thaudang lominasi loinana thamliba manglana si wangpha honana bu honabada aikoina paikhat pham thokpa thabak thoram khudima amata sithadana paikhat kani habigi sap saba thajabule haiki thoram gi manungsana Union Minister Agriculture Horticulture Dairi Developments Fisheries Women's amadi Child Development yauna tuan ba social empowerment scheme singi makhada beneficiary singna certificate yauna subsidy ga mari lainaba polam sing amadi equipment singsu yenthokiyari makhasa tharak poina paunul khol pausi dana sumna phongli laitan pokpida Kuki militants na numai kapsilaktuna landa rakhre BSF na handuna singda bomb kapsingkhre Kuki kulai paibi singna Meitei khulda Hello, numai kapsin duna landabi tabak leptana satharakli
ngarang numidang pung terai khara helakpa duwai de Imphal East District ki Sagolmang Police Station na konba Laitan Pokpi Meitei khulda Kuki militant sina numai round kya kapsilaktuna landarakre thaudo odugi matang na press na phangma pawgi matungina Litan Pokpi khulgi nungsup singya mathak romdagi Kuki militant sina Litan Pokpi khul tamna Meitei sing hatlage haibegi matangum numai round kya atat akham laitana kapsilakhi bene haidi Kuki militant sina satharak libe thawong adudagi khoisaunaraba maphamdugi miyamna manak nakpada leiba Assam Rifles amade BSF ki personal singda hokatki Miyam gi wakat taraba matung Assam Rifles amadi BSF personal singna singthakta kakhat lobada Kuki khulai paibe singa duna nungmai round khara kaprakhi phibam aduda BSF ki maike digi bom ani kap sinduna khut hanbegi thabak sataki hari Kuki militant singna hehek asumna nungmai kaplak pa sina mafam dugi khunja singda aki ekang puhan ba si yaning de haina mafam dugi khunja singna penda ba phongdok narakli hainsu pau sida makhata na pali Loisulak po na pausal pausi di kito papawam na sayana ba PhD gi matakta prop tawgadabani Manipuri history the PhD degree holders singi matakta re scrutiny tawduna sasinaba history yawbra haibadu yengwa tangai fadi haina Meitei Students Association MSA na government na taksilakli MSA gi statement naman hai Meitei singna hauzik taliba schedule tribe status asida support tawi maramdi Meitei na schedule tribe status phanglabadi Meitei community singa si protect tawduna thammang amadana tana makhoigi constitutional safeguard tawjaba su ngamlagani hauzik Meitei community asi Indian constitution ki article 342 clause 1 gi makhada schedule tribe status phangnabagi masak sing watana lei aduga Meitei bu schedule tribe status phangnaba honabada sayenari ba si aranba history amadi civilization leibadagini maramasina history ga mari leinana PhD degree phangraba miyai singna iriba thesis singadu re scrutiny tawduna karamba asoiba history yawbagi habadu thidokpa tangai fade haina siolosina pali adu hausikoi di myam pau simatang selu sinjarage masumyam puna no update ngamina se hainu channel sigi mekedi gi myangi mapam na makata na thamjari